Hayeng pangthokodoriba Patriots Day gi thoram Mami TV naso athauba singda kachaba haina mingthonduna purana Raspberry da leiba Mami TV gi office da tongan ba thoram pareng singalonena chinglemna pangthokodori Mami TV na sinduna nungtil pung ani taba matamda pangthokodoriba thoram aduda mamaleba kining tambangak nabagi damag thawaina ponthapi khraba athauba singi mafamda haikat leikat tamduna ikai khumnaba utkani thoram gi matung tarakpada khumantem sundarina khongjom parwa khutol tambaga loinena Kanglai saktam langba kanglupna thangta utkani loinena khubak isagi thoram pangtoklaba matung sakpram Narendra gi mahairoi singna moibung khongduna thawgal tawgani thoram gi makha satharakpada Gurukula Cultural Academy gi mahairoi singna pung cholom amasung don dulop cholom sakpram Narendra gi mahairoi singna khurumba gi thoram pangtokani loinena saidinaba amasung sankritan su thoram gi sarugama oina pangtokani Thoram gi aroi basarukta All Manipur matam isai kanglup amiki saknai raba saisakpa amasung saisakpi singna sakba lebak ningba isai sing Mami TV na live stream tawduna miyamda utkani